ngasi Thobal district ki papal leiba irum ningtho ikop laikol gi community hall da Manipur National Day Celebration Committee na sinduna Manipur Legislative Assembly gi ahan ba mifam taraga nifan October lising samapan nifuga nifan Houdokhiba Adubu Ningsingba Oina Chahi humbudraga taruk mapung parak pagi ningsing palan thorum ama Pangthokhare ngasi gi thorum maduda social amasung cultural activist ningthouja lancha UFO gi secretary Y Mairaba Eucharist ki Islam Makakcha Hijam Lintoingambi gi apokpa Hijam Kulajit Amadi Mane Okram Ongbi Hijam Bimala Devi Hijam Hamanjit ki apokpa Hijam Ibungobi SKL gi Chairman L Gopal Committee on Protection of Meitei Victims Moregi Chairman L Inausha Joint Committee on Affected Meitei Victims Manipur gi Chairman KH Ratan Ikaudagi Koijam Sarat Haujakhai KH Basan Fubala dagi Maira Paibi Ima Aka Goltabi dagi PH Rajesh Amadi Lukmai Selupki Asem Nirmalana Chingbana Athoibu Mithunglen Sing Oina Pambakta Famki Ngasigi Thoromadugi moderator Oikiba social and cultural activist Ningtho Salan Chana Phongdokhiba da October gi tarik taraga nipan asi ngasigi political dilemma asida yengluba matamda Manipuri singidamak yamna maru oi Manipur asi ningthau panba leibak ama oina leiram laba matung amadi British ki loilam lenga ki makhada leiruraba matung lising samapan nifuga taret ki August taraga marida ning tamba fangle madugi matung lising samapan nifuga taret ta pass tawkhiba Manipur Constitution Act lising samapan nifu taret ki matung ina June amadi July lising samapan nifuga nipanda election pangthoktuna ngasigi numit October taraga nipan asi ihan hanba Manipur gi State Assembly asi lingkhat khiba numini Hariba numit asimak miyam gi luching puren lamyan be hijam irabat na pamjaramba miyam gi lengak haibadu mangphaung no khiba numit amadi Manipur khak natana Southeast Asia amasung Southeast Asia da ihan hanba democratic country ama lingkhat khiba numit amani Adubu numit asibu ikai kumnabi batawdana lising samapan nifuga mapan gi September kunga mathoida Manipur bu namduna India gi phibanungda salhan khraba matung ngasidi lamdam asida thok aningdraba thokdok kaya na thallaba lamdam ama haibadu ohenbiri Manipur bu mache tanana ba honarakpa maru oina maitei purupu manghanba yaba thorang kaya leptana chatharakpa sina maram oiraga ngasigi khananainaba asi pangthokpani Kumjali singma samapan nifuga nipanda Manipur gi ahanba State Assembly session phamba hokhiba October 3 dagi November gi kunga taret pu warep tha haina khana naineba mifam kaya pangthokhigani loinana miyamna loriba warep sing asi lakliba November 3 haibadi kangluk ki irang tha taruk mapung pharakpa numit asidagi thabak oina onthoknaba khongjang sing sangsingani haina ningthauja lanjana phongdoke October gi tang tara gi nipan Singani ga kulundoi numit asi khwaidagi hena Manipur gi puari da singai oiba amadi ekoina bodokna natcha ga dabani amadi numit asi ekoina yamna khwaidagi hena significant oiba asigi laiba political dilemma asiga yenga kanda bising dabaya dabani numit ama oi maramdi Manipur si matam sangna Inchopan baleba ama oina lerum laga loilam leba oina British ki makha de leire ko matunda ising amga chamapan ifuga taret ki August ki tang tara mari de ning kama ko matunda hairiba 1948 ki June amasung July da 1947 da passed out the Manipur Constitution Act 1947 ki matungina June amasung July 1948 election tor ko matunda October ki tang tara ga nipan ngasi limit asida ihan hanba Manipur gi State Assembly as linked aga Maharaj Budachandrana magi wafum thamlaga adumaina Houdokhiba electorasi makogi wakal singadu karino haidana aikogi assembly as ningsing jaraga miyang gi oiba assembly amani khanjara kana numit ase akona pangthok jaraga haidiba victimized tawraba adugumba aikogi khulsing aikogi laikai sing adugi mi maruena handakta laigidaba cha Hemanjit amsung luang biling chuangambi anigi mapa amadi family mama sing mabok mani sing kauraga ekoina miya mamang da makoina pamjam khana bu numit tu ngasi ana ngasi lori bo warep sina makhata na amuk ekoina lekai khun khudi makta nainara kanda laiba November gi tang ahum aibadi Manipur na tha taruk hena India gi lani sing gi makha de seize tawga thamiba fazal laga thamiba sigi tha taruk ko numit asira amuk
ꯑꯩꯈꯣꯏꯅ ꯂꯦꯞꯅꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯦ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯖꯔꯛꯀꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19 ꯑꯁꯤꯗꯒꯤꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 19 ꯍꯥꯏꯕꯗꯤ 1994 ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ इहान हानबा स्टेट असेंबली की सेशन फंबा होबो नुमित असी फावबसे अखोइना सुबजन जरकांदा वारेप था हाइदना अखोगी ओइबा मणिपुर की वारेप लौबगी डिसीजन मेकिंग की प्रोसेस नतबा डिसीजन मेकिंग ओइबा अखोगी पाउचे की मियो सिंगा अदुगा पॉलिटिकल पार्टी सिंगा इंटेलेक्चुअल सिंगा अदुगा मखल कयागी लाइब्रेरी थिएटर वर्कर राइटर्स अदुगा आर्ट एंड कल्चर दे एंगेज तौबे मी मैम हाइबा मैम से पुंचलकांदा अखोगी फ्यूचर अमगी तमक्ता अखोगी पॉलिटिकल एजेंडा लोइना पॉलिटिकल ऑब्जेक्टिव लोइना पॉलिटिकल डिमांड से लैगदब मणिपुर की पॉलिटिकल राइट्स अमदी लीगल स्टेटस से करी ओइफम थोपगे हाइबदुगी मतांगदा अरोइबा पोषक अमा पुथोकना बखोना जबगी नसीना खुरमाबन थौरम मदुदा हौखिबा मे अहुमदगी नार्को कुकी टेररिस्ट सिंगना मिटै सिंगदा लांदारक्तुना मणिपुर की मफम कयादा मिटै सिंगी युम कई कया मै थादोखिबा मियोट मिनै कया सथदुना मिटै गी मियोय कया हातोकपिखिबा मियोय कया अमा असो अपन नंगहनबा मियोय लिसिंग कया अमा हौजिक लांजेनदुना मणिपुर की मफम कयादा हांगलिबा रिलीफ कैंप सिंगदा संजफम लौदुना लैरिबा सिंगी मतंगदा कुपना खननैनखि अमदी तुंगदा पाइखतकदबा वारेप कया सु मियामना लौखि थौरम अदुदा सरुक याखिबा लिंथोइंगम्बी अमसुंग हेमनजित की अपोक्पसिंगना मखोयि मांगखिबा अमदी कुकी सिंगना हातोकपिख्रे खंगलबा मचा अनी असीबा हक्सांग सिंग फंगदुना इमुंग मनुंगना मखोयि मथौ मंगम पांगथोकनबा मियाम चत्तुना जौजांग टेक विलेज चत्तुना पुनः थिमिन्नबा पामी हाइना फोंदोखि इमुंग मनुंग अमदी मियामना मणिपुर लिंगाकी चीफ मिनिस्टर एन बीरेंदा मखोयि मसा सिंग फंगनबा अमदी मिहात अदुदा सेनबा सिंग मतिक चाबा चेराक पियो हाइना वाकत चेरोन अनि अहुमलक पिसिंदुना वाकत खरे अदुबु ngasi लेंगाकना तौरिबा थौंग असिदा पेंदा वाफम सिंग सु मियामदा थमकी मणिपुर की मफम कयादगी लाखिबा मियोय लिसिंग कयाना ngasi gi 73 सुबा मणिपुर नेशनल डे की निंगसिंग थौरम अदुदा सरुक याखि